Good evening to all. ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯅꯣꯏ ꯃꯌꯥꯝꯅ ꯅꯍꯥꯟꯗꯒꯤ ꯕꯥꯏꯠꯀꯣꯏꯟ ꯃꯥꯏꯅꯤꯡ ꯇꯧꯕꯅ ꯀꯥꯟꯅꯔꯛꯀꯗꯧꯕ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯁꯪꯒꯗꯒꯦ ꯍꯥꯏꯕ ꯑꯃꯗꯤ ꯑꯇꯩ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯪꯕꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯀꯣꯜ ꯇꯧꯗꯨꯅ ꯇꯥꯛꯄꯁꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯇꯥꯛꯂꯒꯦ ꯈꯟꯕꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯩꯅ ꯍꯥꯟꯅꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯕꯥꯏꯠꯀꯣꯏꯟ ꯀꯂꯦꯛꯁꯟ ꯇꯧꯁꯤꯜꯂꯒ ꯌꯣꯟꯗꯨꯅ ꯑꯗꯣꯝꯒꯤ ꯑꯆꯧꯕ ꯏꯟꯀꯝ ꯑꯃ ꯂꯥꯛꯅꯕ ꯁꯤꯟꯕꯁꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯒ ꯕꯥꯏꯠꯀꯣꯏꯟ ꯑꯁꯤ ꯐ꯭ꯔꯤꯗ ꯀꯂꯦꯛꯁꯟ ꯇꯧꯒꯗꯕꯅꯤ ꯅꯣꯏꯗꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯤꯡꯂꯣꯏ ꯑꯆꯨꯝꯕꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯕꯥꯏꯠꯀꯣꯏꯟ ꯑꯁꯤ ꯐ꯭ꯔꯤꯗ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯑꯗꯨꯁꯨ ꯅꯈꯣꯏꯒꯤ ꯁꯤꯝꯄꯜ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯂꯦꯛꯁꯟ ꯇꯧꯕ ꯌꯥꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯃꯈꯜ ꯑꯃꯅꯤ ꯄꯩꯁꯥ ꯏꯟꯚꯦꯁꯃꯦꯟ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯌꯥꯎꯗꯅ ꯕꯥꯏꯠꯀꯣꯏꯟ ꯀꯂꯦꯛꯁꯟ ꯇꯧꯕ ꯈꯨꯗꯛꯇꯒꯤ ꯍꯧꯕꯤꯔꯣ ꯕꯥꯏꯠꯀꯣꯏꯟ ꯐ꯭ꯔꯤꯗ ꯀꯂꯦꯛꯁꯟ ꯇꯧꯕ ꯃꯤꯁꯤꯡꯅ ꯊꯥ ꯑꯍꯨꯝꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯐꯖꯕ ꯀꯥꯔ ꯂꯩꯈꯠꯂꯛꯄ ꯐꯖꯕ ꯌꯨꯝ ꯁꯥꯒꯠꯂꯛꯄ ꯀꯣꯏꯅꯤꯡꯕ ꯂꯝ ꯀꯣꯏꯕ ꯍꯧꯒꯠꯂꯛꯄꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯇꯅꯕ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯕꯥꯏꯠꯀꯣꯏꯟ ꯑꯁꯤ ꯀꯂꯦꯛꯁꯟ ꯇꯧꯕ ꯍꯧꯕꯤꯌꯨ ꯃꯇꯥꯡꯁꯤꯗ ꯄꯜꯂꯝꯕ ꯌꯥꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯕ ꯕꯤꯠꯀꯣꯏꯟ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯈꯜ ꯑꯃꯅꯤ ꯕꯥꯏꯠꯀꯣꯏꯟ ꯑꯁꯤꯁꯨ ꯕꯤꯠꯀꯣꯏꯟꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯡꯈ꯭ꯔꯦ ꯀꯂꯦꯛꯁꯟ ꯇꯧꯕ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯕꯤꯠꯀꯣꯏꯟ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯍꯥꯏꯕꯗꯤ 2009 2010 ꯑꯗꯨꯋꯥꯏꯗꯗꯤ ꯂꯨꯄꯥ 10-30ꯗ ꯐꯪꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯤꯠꯀꯣꯏꯟ ꯑꯃꯗ ꯂꯨꯄꯥ 1,50,000 ꯌꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯠꯀꯣꯏꯟꯗꯁꯨ ꯍꯦꯟꯅ ꯇꯥꯡꯂꯛꯄ ꯌꯥꯕ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯀꯂꯦꯛꯁꯟ ꯇꯧꯕ ꯌꯥꯕ ꯕꯥꯏꯠꯀꯣꯏꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯍꯧꯔꯁꯤ ꯕꯥꯏꯠꯀꯣꯏꯟ ꯑꯁꯤ ꯐ꯭ꯔꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯁꯥꯒꯤ ꯐꯣꯟꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯛꯆꯒꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯕꯥꯏꯠꯀꯣꯏꯟ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯗꯨ ꯑꯩ ꯚꯤꯗꯤꯑꯣ 3-4ꯗ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯍꯥꯞꯀꯠꯂꯛꯀꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯌꯥꯎꯕ ꯚꯤꯗꯤꯑꯣꯁꯤꯡ ꯅꯥꯟꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯩꯆꯥ ꯄꯨꯝꯕ ꯍꯨꯞꯇꯨꯅ ꯕꯥꯏꯠꯀꯣꯏꯟ ꯀꯂꯦꯛꯁꯟ ꯇꯧꯍꯧꯔꯁꯤ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯍꯧꯔꯁꯤ ꯕꯥꯏꯠꯀꯣꯏꯟ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯈꯟꯕ ꯀꯣꯏꯟ ꯑꯁꯤꯗ ꯊꯥꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯕꯤꯌꯨ ꯐ꯭ꯔꯤꯗ ꯏꯟꯚꯦꯁꯃꯦꯟ ꯂꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯍꯧꯖꯔꯣ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕ ꯃꯤꯁꯤꯡ ꯈꯛꯇꯪꯗ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯕꯥꯏꯠꯀꯣꯏꯟ ꯀꯂꯦꯛꯁꯟ ꯇꯧꯕ ꯈꯨꯗꯛꯇꯒꯤ ꯍꯧꯕꯤꯌꯨ ꯕꯥꯏꯠꯀꯣꯏꯟꯒꯤ ꯑꯦꯞ ꯑꯁꯤ ꯐꯦꯛ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤꯁꯨ ꯑꯩ ꯏꯁꯥꯃꯛꯅ ꯄꯤꯖꯔꯤ ꯐ꯭ꯔꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯣꯕꯥꯏꯜꯗ ꯇꯥꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯆꯔꯒꯦ ꯕꯥꯏꯠꯀꯣꯏꯟꯕꯨ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯌꯣꯟꯕ ꯌꯥꯕ ꯐꯥꯎꯕꯗ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯞ 3 ꯂꯩ ꯑꯍꯥꯟꯕꯗ ꯕꯥꯏ ꯅꯦꯠꯋꯥꯔꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯟꯁꯇꯣꯜ ꯇꯧꯕ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯣꯐꯥꯏꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕ ꯑꯍꯨꯝꯁꯨꯕꯗ KYC ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯔꯤꯁꯗ ꯂꯣꯏꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯆꯒꯦ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯂꯥꯟꯅ ꯇꯧꯕꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛ ꯕꯥꯏ ꯅꯦꯠꯋꯥꯔꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯟꯁꯇꯣꯜ ꯇꯧꯕ ꯍꯧꯔꯁꯤ ꯑꯗꯣꯝꯒꯤ Google Play Store ꯗ ꯆꯪꯂꯒ ꯕꯥꯏ ꯅꯦꯠꯋꯥꯔꯛ ꯇꯥꯏꯞ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯕꯥꯏ ꯅꯦꯠꯋꯥꯔꯛ ꯑꯦꯞ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯌꯨ ꯏꯟꯁꯇꯣꯂꯦꯁꯟ ꯂꯣꯏꯔꯒ ꯑꯣꯞꯁꯟ ꯑꯅꯤ ꯎꯒꯅꯤ ꯑꯃꯅ ꯀꯟꯇꯤꯅ꯭ꯌꯨ ꯋꯤꯠ ꯐꯦꯁꯕꯨꯛ ꯑꯃꯅ ꯀꯟꯇꯤꯅ꯭ꯌꯨ ꯋꯤꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯤ ꯑꯣꯞꯁꯟ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯄꯥꯁꯋꯥꯔꯗ ꯑꯗꯨꯒ ꯚꯦꯔꯤꯐꯥꯏ ꯄꯥꯁꯋꯥꯔꯗ ꯍꯥꯏꯕ ꯑꯣꯞꯁꯟ ꯑꯃ ꯂꯥꯛꯀꯅꯤ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯑꯗꯣꯝꯒꯤ ꯗꯥꯏꯔꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯁꯤꯜꯂꯒ ꯊꯝꯕꯤꯌꯨ ꯄꯥꯁꯋꯥꯔꯗ ꯑꯗꯨꯗ ꯗꯤꯖꯤꯠ ꯑꯃ अल्फाबेट अपर केस लोअर केस अममम चंगनी स्पेशल कैरेक्टर हापलबसु याय मथंगदा फर्स्ट नेम लास्ट नेम हाइबम तोरकनी फर्स्ट नेम दा कोई डॉक्यूमेंट हाइबदा आधार कार्ड पैन कार्ड एनी अदर गवर्नमेंट ना इशू तौबा डॉक्यूमेंट सिंगदा लेबा मिंग सिंग अदुगा चप मानना हापकदबनी कनागुंबगी मिंग अनी सुबदारगदि फर्स्ट नेम दा मिडल नेम सु हापचिन बयाय लास्ट नेम दा सरनेम हापिरगा मखादा चूज योर यूजर नेम हाइबम लाकनी चूज योर यूजर नेम असिदा मीना सिजिनद्रिबा अतोपना सिजिनद्रिबा यूनिक ओइबा यूजर नेम हापकदबनी इसाना पांबा मेहका हापे याय अदुगा मथंदा हु इनवाइटेड यू हाइबा ऑप्शन अमा लाकनी मसिदा अदो मनगनबा खंगना चानजबा पाई माइनिंग हानादगी तौबा मीसिंगी कोड सिजिनरबसु याय नत्रगना आइना मखादा पीरिबा अखोगी कोड असि सिजिनरबसु कैसु काइदे इनवाइटेशन कोड हापदबा मतुंगदा सबमिट बटन नमगनी सबमिट बटन नंबगा गेट स्टार्टेड हाइबा स्क्रीन नम उगनी गेट स्टार्टेड बटन से उब मतमदा अखोगी बाइटकॉइन कलेक्शन से तौब हौरेन लौबे यारे मोबाइल नंबर सिजिनदुना पाई अकाउंट संबगी प्रोसेस ति मतंग असिदा लोइरे अदुगा ngasai ukiba connect with Facebook haibadu account hangbsu yai kariguma Facebook ka pa account hangi khalagadi Facebook ki ming adu isa gi document laiba ming adu manana hana semdok piu ming cha nadrabadi matung da change to sunge yaroi connect with Facebook khalaba matung da thorak kadoba makha taba process so ngasai ki mobile number khalaba matung da thorak padu chap managani ai makha gi screen yeng minase aduga
sida chongliba एरो चोंगलिबा मफमसिदा नोंमगी मनुंगदा अमुक चंगलगा नंबीगदबनी अदुगा मथक्ता 1.001 हाइबसि काबा तपना काबा उगनी अदुगा नेक्स्ट बटन नंबीरबा मतुंगदा व्यू रोल हाइबम लाकनी व्यू रोल उबगा बैक द चटगा डिसमिस तौबिगनी अदुगा कॉर्नर द लेफ्ट कॉर्नर टॉप कॉर्नर द लेरिबा चेखै होम द सोकनी अखोई ngasagi pi screen gi kwai matak thangda 1.00123 tapna kaab ugani masida kari basi bu kawi pi mining ta bahar se duga kachinda chekhai hom da sok lok matungda kwai makha thangda profile ko ba button number legani maduga profile the phone number verification facebook verification email verification identity verification step मैम लेगनी हाइरबे स्टेप सिंग कोई मथंगी वीडियो दा अममम त होइना मच्चा खाइना ताक सके चैनल असिबु सब्सक्राइब तब काउबिगनु अदुगा स्टेप खरा सु लेरी मैनेज चेकलिस्ट कोई पाई सी योनबे याद्रिङै ममांग द लोइसनगदोबा कोइने तौगदोबा स्टेप 5 लई असि मैनेज चेकलिस्ट कवी स्टेप 5 सि लोइद्रगदि पाई माइनिंग तौरगा पाई कलेक्शन तौबगी कानबा कसु फंगलोय स्टेप 5 मैनेज चेकलिस्ट उगनी मखादा लॉकअप कन्फिगरेशन है अखोगी पाई माइनिंग स्पीड हेंगदब पोचकमनी मथांगसिदा माइनिंग तौब हौबगी अहानबा सरुक लोइरे अनीसुब सरुक है KYC वेरिफिकेशन मैनेज चेकलिस्ट कंप्लीशन अदुगा मतौ करमना पाई माइनिंग की स्पीड असे याम थूना कहनगनी याम थूना पाई हेंगदनगनी हाइबदो अदुगी लंबी मंगा लई अदुगी लंबी मंगा अदु आई मथंगी वीडियो दा अमम तोयना ताकचगे मतांगसिदा मयाम नोंमगी मनुंगदा एप से अमुक हांगलगा ngसागी माइनिंग बटन एरो मचा चोंगफमदो अदुदा अमुक नंबियु अदु हेक हांगबदा लेपतना लेरंबा तारगदी पाई काबा लेपमगनी पुंग कुन मरी की मतुंगदा अदु एरोदु थोरकनी चैनल असिबु सब्सक्राइब तौबियु था ओम खक्तंग अखोइगा लोइना चटमिनसी लाइबक चांग एंगहौरसी ना खुनबे यानबा वेट फॉर द नेक्स्ट वीडियो थैंक यू सो मच